Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau leibak sinba thongbada hayeng pangthokadawriba COVID-19 vaccine gi dry run Manipur da su pangthoknaba sem sare Manipur da COVID-19 laisat laklaba matungda ahanba oina nongmada positive oiba masing kun yaudre Pradhan Mantri Narendra Modi na mipum khudingmakta lainanaba yum phanghangani haina thajaba pibaga loinana lairaba kokhanba matam yaure hairi GST sanabadagi haukiba December thada revenue khwaidagi wangna khonggatpa ngamki amasung leibak asida COVID-19 dagi naba phabagi sang sada marfu 36.09 yaure Leibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoy kyana su lanpham asida mai paknabagi damak Akasbani Imphal gi ipawgi khuthangda mipum khudingmakna araiba thawang ahum face mask uppa amaga phut taruk lapnana leinaba maimit amadi khusa toina hamdoktuna tarutanana thamnaba apil tawri Manipuri saisakpa khundrakpam jibanna COVID-19 dagi ngakthoknaba miyamda apil tawraduna hai Miyambu khundrakpam jibanna khurumjari hauzik phawbagi oina COVID-19 laichat asidagi ngakthoknaba amata ngairaba pambaidi section ba haibasina oiri sarkarna laichat asi thingnaba khonariba asigi mathakta aikoi pumna mangnasu bhab taminaduna laichat asidagi ngakthoknaba tangai phadaba niyom ahumkhak ngakna chanminasi aikoi khudingmangna yumdagi mapan hek thokpaga face mask soidana upsi Sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga gi marakta phuttarukki arapa social distancing thamsi section ba haibasina isa aikhoi gi nuksiraba imung manung amadi miyambu lachat asidagi kanba ngamgadawribani miyambu amukka hana khurumjari Hauzik mapung oiba pau Leibak sinba thongbada hayeng pangthokadawriba COVID-19 vaccine gi dry run Manipur da su pangthoknaba sem sare dry run asigi matangda Rajya gi Haksel Vibhag ki Director Dr. K. Rajona Akasbani Imphal da hai Manipur gi oina hayeng Thobal amasung Imphal West Jilla gi mafam manga da dry run pangthokani masigi damak training tawba loire Manipur da pangthokadawriba dry run asigi matangda Dr. Rajona hai Manipur da chu preparation adum adum tawri ni hayeng pangthoknaba ngasi training tawre Thobal West ka mafam manga da angkokani just vaccine do laga yapna preparation tawri daga implementation tawri daga ade reporting tawri daga sanaba feasible oiba any difficulty lay haiba mayam je ade vaccine laga daga ge ta khoi mo ade health care worker dumi da ka pade je health care worker manga khankal laga mo da ka ka ni kaishin to bari actual ni da ogre nasi training ti ba ogre hai adu ite tawrani ko ready le Dry run asigi matangda aikhoigi Thobal Paumi soibam binoina hai hayeng pangthokadawriba dry run gidamak Thobal Jilla da su sem saba pumnamak loire Thobal District Hospital Jilla asigi Primary Health Center ani Community Health Center ama Urban Hospital amada thoramasi pangthokani hairiba center sing asida COVID-19 gi vaccine laklaba matungda beneficiary sing da SOP ngakna hidak karamna kapkadagi haibadu hayengi dry run asida training tawgani Aikhoigi Thobal Paumina hai hidak kapthokadawriba center sing asi waiting area vaccination area amasung observation area haina ahum thokna khaidoktuna thamle Jilla asigi oina COVID-19 gi vaccine hek lakpaga health worker lising ahum subna kunthra mari hana hidak kapthoknaba thorang tawre hairi Manipur da COVID-19 laisat laklaba matungda ahanba oina nongmada positive oiba masing kun yaudre Amarom da handak numit kharani asida nongmagi oina positive oiba masingdagi naba phaba masingna yamna hele COVID-19 common control room na ngasi numidang wairam thadorokpa cherol amagi matung ina haukiba pung 12 da miyoi 19 khak positive oiba thengnakhi aduga miyoi 34 naba phaduna discharge tawkhi positive oiraba sing adugi manungda Imphal West Jilla dagi 9 Imphal East dagi 3 Thobal dagi 4 Bisnupur Ukhrul amasung Jiribam dagi amamamni Hauzik active case masing lising amacha masupna nipan leiri Rajya sida COVID-19 gi apunba positive case lising kunipan chani supna taruk sure masigi manungda miyoi lising kun taruk chatret ni phuni thoi naba phaduna discharge tawkhre
नाबा फबगी चांगना चादा 34.9 सिनोनी हाइरिबा मतम असिदा इम्फाल ईस्टगी नुपी अमा लेखिदबगा लोइनना लाइसद असिना सिबा पुनबा मसिंग 353 सुरे ngasi puna sample 795 test tauki Indian Medical Association IMA gi Doctors on Pedals Manipur State Branch Cycling Wing na sinduna COVID-19 dagi ngakthoknaba paujel sing puba cycle rally amang asi Imphal gi lamphel pata leiba IMA complex dagi lilong chajing phawba satkhre cyclist sing adubu ibudau chajing lakpa eco park ta MLA Karam Syam na okhi thoramduga mari lenana wangang buda Sri Karam Syam na hai cycle thawbana haksang fahanbata natana खर्च अमदी पोल्यूशन की सांग सु हंथहली मांगना हाई हौरकलिबा नहारोल सिंग साइकिल थौबगी हैनबी लेहेनबो होनबा तंगाई फदे हौजिकी मतमदा इमुंग मनुंग पुन्ना कोइबा याबा मफम सिंग सेंगवटपगी तंगाई फदबा लागली हाइरदुना श्री श्यामना हाई लंगथबाल केंद्रदा इतिहास का सागोना रगलबा लिलोंग कोनुंग हाइबोक सिंग यावना मफम मंगा लम कोइबा सिंगी येंगनबा मफम ओइना सेंगवटलगनी सेनापति जिला की जुको तंपाक्ता लामैसाक लिबादुदा केंद्र की गृह मंत्री अमित शाह ने मिजेंग चंगबिरकपदा मुख्यमंत्री नोंगथोंबम बीरेन सिंह थागतपा फोंदोरकली ट्विटर दा थागतपा वारोल अमदा श्री बीरेन हाई जुको तंपाक्ता लामैसाक लिबादुगी मतंगदा गृह मंत्री गा टेलीफोन दा वरी सानारे अमसुंग गृह मंत्री ना लामै अदु लाक्सिनबो होनबदा अथुबा मतमदा पांगबा याबा मतेंग पांगनी हाइबगी थाजबा पिरकले हाइरी ताबिरिबा पावसे आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने मिपुंग खुदिंगमक्ता लैननबा युम फंगहनगनी हाइना थाजबा पीबगा लोइनना लाइरबा कोहनबा मतम यौरे हाइरी ग्लोबल हाउसिंग टेक्नोलॉजी चैलेंज इंडिया की मखादा लेबाग असिगी राज्य तरुकता लाइट हाउस प्रोजेक्ट सानबा जत्रा हुनबगी थरमदा वांगांगबदा प्रधानमंत्री ना हाई लाइट हाउस प्रोजेक्ट ना ख्वाइदगी फबा मखल की टेक्नोलॉजी सिजनगनी मसिना मियामगी याइफनबा अमसुंग अर्बन हाउसिंग की तंगाई फदबा सिंगदा मतेंग पीगनी प्रधानमंत्री ना हाई ममांगदा पालंबा सरकार ना हाउसिंग स्कीम असे ख्वाइदगी हाना पाइखतकदबा थबक सिंगी लिस्ट यावरमदे मांगना हाई हौजिक पालिबा सरकार असिना हिरम खुदिंगमक चौखत्रबदी अवनबा पुरकपा ngamloi हाइबदु खनबदगी लेबाग असिना अनौबा थौसिल थौरांगसिंग पाइखलकपनी श्री मोदी ना हाई मालेमदा कोविड-19 लाइसत लानथेंगनरिबा असिना अनौबा टेक्नोलॉजी पुथोकनबा अमसुंग सिजननबा तांजा अमा पीरे मांगना हाई रांसीदा जर्मनगी मतेंगा लोइनना 3D कंस्ट्रक्शन सिस्टम सिजनरी अदुगा अगरतलादा न्यूजीलैंड की स्टील फ्रेम टेक्नोलॉजी सिजनरी श्री मोदी ना हाई प्रोजेक्ट सिंग असिना लमदम असिगी प्लानर सिंग इंजीनियर सिंग आर्किटेक्ट सिंग अमसुंग महिरोइ सिंगना अनौबा टेक्नोलॉजी सिजनदुना एक्सपेरिमेंट तौबा यारगनी मांगना हाई प्रधानमंत्री आवास योजना की मखादा तेलबा मतमदा युम लाख अमा हेना साखरे अमसुंग हौजिक कया अमा सारी वीडियो कॉन्फ्रेंसिंग की खुथांगदा पांगथोखिबा थौरमदुदा हाउसिंग एंड अर्बन अफेयर्स मंत्री हरदीप सिंह पुरी त्रिपुरा झारखंड उत्तर प्रदेश मध्य प्रदेश गुजरात तमिलनाडु अमसुंग आंध्र प्रदेश की मुख्यमंत्री सिंह सरुक याखी आसाम दंगसिदगी हौना प्राइमरी स्कूल सिंह अमु हन्ना हांगदोखरे था तरा की मतुंगदा स्कूल सिंह हांगदोकपदा महिरोइ सिंहना मार्क्स उपतुना स्कूल कारखी स्कूल सिंह असि हांगदोकनबगी दमंग असम सरकार ने SOP थोखरबनी SOP अदुगी मतुंग इना लोअर प्राइमरी स्कूल सिंह द क्लास 1 दगी 5 फाउबा नोंमा कानारगा स्कूल कागनी सना कांगलोन असिगी मतुंग इना स्कूल सिंह अयुक पुंग 9 दगी हौरगा नुंगथिल पुंग अमा मिनिट 45 दा लोइसिनगनी सरकार की स्कूल सिंह द मिड डे मील नुमित युंगबा मतुंग मिनिट 15 दगी नुमित युंगबा मतुंग मिनिट 45 फाउबगी मनुंग द पिजगनी स्कूल सिंह चयोल अमगी मनुंग द अमुक सैनिटाइज तौगनी क्लास 4 अमसुंग 5 की क्लास सिंह निंगथौकाबा युमसा कैसा अमसुंग इराई नुमित पांगथोकनी अदुगा लेमहौरिबा नुमित सिंह द क्लास 1 2 अमसुंग 3 की क्लास सिंह पांगथोकनी असम की मुख्यमंत्री सर्बानंद सोनोवाल ना हाइरी अवांग नोंपोक लमदमबु चौखटपा अमसुंग नुंगाई याइफबगी लमदा प्रधानमंत्री नरेंद्र मोदी ने अनौबा मायोन अमा पीबा ngamle गुवाहाटी दा पाउमी सिंगा उन्नबा अमदा श्री सोनोवाल ना हाई हौखिबा सही तरुक असिदा असम यावना अवांग नोंपोक लमदम खुमांग यांगना चौखटली मांगना हाई असम बुलेबाग असिदा नतना मपान लेबाग सिंगी मियामना मसक खंगले मणिपुर दा इनर लाइन परमिट सिस्टम चनखिबगी सही अमा मपुंग फारकपगी थौरम ngasi जिरिबामगी फॉरेनर्स चेक पोस्ट दा मियामगी मिफम अमागा लोइनना पांगथोखरे डिस्ट्रिक्ट पुलिस जिरिबामना सिनबा थौरमदुदा जिरिबाम जिला परिषद की अध्यक्ष KS जानकी SP मोयरांगथेम मोबी अमदी अतै मिह क्या सरुक याखी जिरिबाम विधानसभा केंद्र की पोलिंग स्टेशन अमदगी निफु फाउबगी मनुंगदा लैबा वोटर सिंगना फोटो इलेक्टोरल रोल दा सेमदोंनिंगबा अमदी वाकनिंगबा लैरबदी हयेंग अयुक पुंग 10 मखाइदगी नुंगथिल पुंग 3 फाउबगी मनुंगदा DC ऑफिस जिरिबाम दा लाखनबा ERO ना थोकपा चेरोल मन हाइरी अनौबा सही 2019 तरामना ओपगी थौरम मणिपुर दा पाक सना पांगथोकनाखी ngasi angan badagi hauna mafam kya da picnic satpa masung saksa haijana bagi thorom sing pangthokhi
ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯃꯔꯛꯇ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯖꯤꯂꯥꯗꯁꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯛꯁꯟꯅ ꯄꯥꯡꯊꯣꯛꯅꯈꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯃꯁꯨꯡ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ SBI ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯕ꯭ꯔꯥꯟꯆ ꯉꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕ꯭ꯔꯥꯟꯆ ꯑꯗꯨ SBI ꯔꯤꯖꯅꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯐꯤꯁꯀꯤ ꯔꯤꯖꯅꯦꯜ ꯃꯦꯅꯦꯖꯔ ꯒꯤꯔꯤꯟ ꯁꯔꯃꯅ ꯍꯥꯡꯗꯣꯛꯈꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ CCT Manipur da puthok saba CCT na haksang da piriba kanaba singa sina maram oiraga India amadi mapal leibak sing da yamna pamna sizinaba hengalakli CCT asi puthok pada CCT ge factory amadi farm da miyoi kayama thabak piduna hingnaba ge lanfam da achawu mateng pangli malem gi mafam kaya da export toriba CCT asi chang naina sizinaduna haksang phana leibiu Paujenjari ba CCT Swiss Agronomy Private Limited Kwakaithel Lamdong Leikai Imphal contact tobiu 8974 004567 Akaswani Imphal lagi pauta biri Leibak asida goods and service tax GST sanabadagi mamang thada GST gi revenue collection khwaidagi wangna khonggot pangamki mamang sahi gi December da gross GST revenue koti lakh ama lising tara manga sama humbudra mari khonggot pangamki mamang sahi gi hairiba matam asida khonggot kiba GST revenue dagi handak na sada tarani thoi hena khonggot pangamle December da khonggot kiba revenue asi November thada khonggot kiba lupa koti lakh ama lising mari samapan humpu humdoi dagi su helabani Selthum Mantraloy na hai handaki asina GST revenue khonggat pa tha kun mathoi gi manung da khwaidagi wangbani Leibak sida COVID-19 dagi naba phabagi sang sada maripu 13.09 yaure haukiba pung kun mari da miyoi lising kulhumdoi hena naba phakhi Haksel Mantraloy na hai naba phaba apunba masing lakh maripu 9 lising maripu humdoi yaure Leibak sida hujik apunba active case lakh ani lising yankhai mari leiri Haukiba pung kun mari da anoba case lising kun subna kuntra taruk thengna khibaga loinana Leibak asigi oina COVID-19 gi apunba positive case koti ama lakh ani hele Mantraloy asina hai Bharat ki oina laisat asina sibagi sangsa da ama dasmik mari manga da leiri Haukiba pung kun mari da miyoi chani yankhai taruk leikhidabaga loinana laisat asidagi siba punba masing lakh ama lising nipunipan chamapan merfudara mari sure Nagaland ngasi nauna miyoi ani COVID-19 positive oiba thengnakhi aduga miyoi 10 na naba phaduna discharge tawkhi masi tharaga raijadu da naba phakhiba punba masing lising 13.9 sure apunba positive masing lising 13.9 gi manungda active case sama marfudara leiri Mizoram da hokiba pung kun mari da COVID-19 na naba miyoi ani naba phaduna discharge tawkhibaga loinana naba phaba punba masing lising mari chama sure Naba phabagi sangna sada marfutara tare dasmik ani mangani apunba positive case lising mari chani tara taruki manung de active case sama sumna nipan leiri laisara sina miyoi nipan leikhidre Leibak asigi Universal Immunization Program amasung COVID-19 vaccination program gi damak sarkar na syringe koti marfum doi order tawkhre Haksel Mantraloy na hai ahen ba syringe koti kuntra manga amasu lognaba kendra na tender kaukhre sarkar na health worker Frontline worker amasung sanitation staff yauna mi koti kuntra COVID-19 gi hida kapthoknaba ahanbo ina khangatle madugi mamangda COVID-19 vaccine kapthoknabagi semkhiba national expert group na healthcare koti ama frontline worker koti anirom amasung khangatlaba sahi kanglup ki miyoi koti kuntare lom yawba miyoi kanglup ahum khangatki vaccine ase akangnaba temperature da thamba tangai fadabana haujik leibak asigi mafam lising 19 marfutara ta leiriba cold chain system lising marfu manga Satru kuntra mari da vaccine sing asi thamnaba sizinagani Loisilakpada COVID-19 dagi ngakthoknaba face mask upa phut taruk lapna na leiba khusa amadi maimi taru tanana thamba haiba samba thawong ahum asinga ngna chatpinaba amuk hananing singjari aroibada maroiba paw amuk hana Leibak sinba thungbada hayeng pangthokadoriba COVID-19 vaccine gi dry run Manipur da su pangthoknaba sem sare Manipur da COVID-19 laisat laklaba matungda ahanba oina nongmada positive oiba masing kun yaudre Pradhan Mantri Narendra Modi na mipung khudingmakta lainanaba yum phanghangani haina thajaba pibaga loinana lairaba kokhanba matam yaure hairi GST sanabadagi haukiba December thada revenue khwaidagi wangna khunggat pangamki amasung leibak sida COVID-19 dagi naba phabagi sang sada marfu 13.9 yaure pauloi jare